Thoubal District Veteran Table Tennis Association की तरह सुबह फाउंडेशन डे की थौरम ngarang Thoubal वांगमताबदा LEIBA Table Tennis Indoor Stadium दा पांगथोक्खिबगा लोइनना तरुक सुबह Thoubal District Veteran Table Tennis Tournament 2026 सु पांगथोक्खरे थौरम अदुदा Thoubal District Table Tennis Association की President के Michael former President O Ibo Pisak District Olympic Association Thoubal की President M Mani Thoubal District Veteran Table Tennis Association की President Ais Radeshyam 3rd IRB की Commandant S Hemanta amadi AC2DC Imphal East and Suranna Athoiba mitung sing oina sarukyaki single double amadi team khaina event ahum thokna khaidok chathakiba tournament aduda association gi makha da leiriba veteran player ni furom na sarukyaki single gi oina Innocent Elias Momo akoijam double gi oina 3rd IRB gi Colonel S Hemanta amasung akoijam Kumar gi Jurana aduga team gi oina Malem Panana winner gi title sing lauki thorom gi saruk am oina table tennis masana asi mahai tamnaba amadi imung puba ngamnaba hotnabada Imphal gi ima kaithel da chatuna matam gi pot ionduna hotna jariba Thoubal kiam haibong makhongdagi sanatoi meitai khechi mayum apokpa Prem Singh amadi khwaidamban ima kaithel da pot pham libi ima sing amadi mahairoi kya gi portrait yektuna miyam da masaktak liba kakwa laisram sanungfam laikai dagi street artist PR laisram Apokpa Laisram Kiran Singh Anibu Association gi Maikai digi achamba khudol sing tamduna pungning su thawat ki amadi tournament aduda makok mathang taraba sing desu mana matum yen thoki